Asi pada press conference ko dari si mani idona si kena sahaja nama kita tahu maka masih ada ini pa opam si nasi koi mani puluh nasi koi yang nakun ba lo nama ni amadi koi zona ambiran ba lo nama ni haila lo nasi di depan koi koi mama tangan ni aduh koi cara sahing nama marak sida Director of Director of Language Planning and Implementation di LPI lah, mari kita nasi bu, cakap nama, aku sih nasi bu. Jadi masina, aku di mari kita nasi lah, mungkin rumah tangga, aku ikunai, single sekam semua kini ada sih, Director of Language Planning and Implementation lah, masih. Sini lalu tu ni mana ni? Mana tu ni orang semua sih. Sini lalu kan lalu nasi tu. Siapa nama? Lalu korupsi. Akhir kata. Masih dah kena ye apa sih? Kau di nipan suba, kau sidul cari berluan. Nipan suba sidul cari berluan nasi je. Kau di luan nasi je. Tam liba course kudi maki. Lahir khabari kau tembang lahir reference book. Amani tam lahir textbook sih. Amani competitive exam ni, like sini mesti tongan mesti di sini sih. Koi Manipuri loan dah hantuk lekan dah koi masing. Taman negara ni harus sih. Koi ini tidak amati Director of Language Planning and Implementation dah tahu begini. Terusnya hendak su koi masing tang mana koi migration dah koi panggil lagi sing asisu. Loan sebelum sijaba, loan ni nama kita tak lagi lagi orang sing sina, naik sih yang mereka ada, naik sih yang mereka ada, kau nak pengan ba, textbook sing, reference book sing, pengan ba kami tu yang bila sing sih, kau pergi, pocket money yang tu kau kan, naik sih yang mereka ada, kau nak tu lega, sahara, yang masih aku bingung lah, mari kembang tu kan, aduh mama apa kau sing na, masa masuk sing tu. Pergi English ta, pergi amadi English ta koi kangi hai na mama apa mapu maben sing dari harau. Adu koi kena yang bayar di. Koi ki imaron ngang jadi ba koi sina. Koi ki Manipur di sakam kangi mani adu haying lona sina ngang terbawa tanda lona sina lekam tanda koi sakam masih koi kari hai ku ni hai masih. Koi di mana kangi dori masih ni ngang su. Si, apa kau nak? Kan nama luar sih, apa nak kau tahu? Masih dah pernah terjadi bah, poin akum, poin mana poin terjadi ni masih dah pernah yang yang berjadi masih orang secondary education Manipur di, tam nilai textbook sih ngasih, tam mana dah Manipuri medium hai na class 1 to class 10 kau tak narami, aduh. Lagi ba macam si awal bahaya kata, loan nasi bu nathai juga membayar naba mawung bahaya kata. Koi mahilo sing nasi English medium school, wan si badagi, aku di Manipur medium sing nasi, buat pergi masih lah. Masih dah mu Manipuri ke loan laut dana alternative English laut bagi mahilo sing nasi, jangan panas, jangan pergi kongkang mendai. Masih dah kau ni game bayar di. Mahilo sing dah Manipur di loan nasi koi lagi ba mawung nasi koi kanana nang nabili ke amadi loan nasi sakam nasi koi kari kim karmaya thamige amadi loan nasi koi Manipur school lotion amadi mahilo sing dah koi loan nasi na thai ra thambagi mami ma koi ta oi masih koi board of secondary education Manipur na atu matam da Manipur medium amadi Manipur medium da koi textbook sing amadi Manipur loan da textbook sing itu apa pangan apa koi kona gitu ni hari sima ham koi thamsage aduga ani su bada koi council of higher secondary education Manipur di tamnaramba like sing haibadi koi textbook sing asi director of language planning and implementation da koi project amagi makha da like sing asi wasa sing da subject kudimaki koi wahai ukai siang tu na
ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯗꯨꯅ ꯐꯪꯅꯅꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯉꯥꯡꯅꯩ ꯃꯗꯨꯕꯨ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯕꯨ ꯅꯝꯁꯜꯂꯒ ꯊꯝꯈ꯭ꯔꯒ ꯂꯣꯟ ꯑꯁꯤꯁꯨ ꯅꯝꯁꯜꯂꯒ ꯊꯝꯈ꯭ꯔꯒ ꯋꯥꯍꯩꯁꯤꯡꯒꯤ ꯑꯣꯏꯕ ꯈꯨꯠꯀꯩ ꯑꯃ ꯁꯦꯝꯃꯛꯅꯕ ꯂꯥꯛꯏꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤ ꯑꯃꯗꯤ ꯇꯔꯃꯤꯅꯣꯂꯣꯖꯤꯁꯤꯡꯒꯤ ꯍꯟꯗꯣꯛꯅꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯄ ꯃꯇꯝꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯟꯕꯤꯗꯕ ꯑꯗꯨꯒ ꯂꯩꯉꯥꯛꯅꯁꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯗꯕꯒꯤ ꯃꯃꯤꯁꯨ ꯇꯥꯕ ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯁꯨ ꯅꯝꯖꯜꯂ ꯊꯝꯕꯤꯈꯤꯕꯒꯤ ꯃꯃꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯥꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯕꯅꯤ ꯃꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯤꯗꯣꯛꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯂꯥꯅꯤꯡ ꯑꯦꯟ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯅꯁꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯀꯥꯟꯗ ꯂꯣꯟꯒꯤ ꯃꯅꯤꯄꯨꯔ ꯂꯣꯟꯒꯤ ꯆꯥꯎꯈꯠꯅꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯗꯨꯀꯦꯁꯟꯅ 2024ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯆꯩꯆꯠ 19ꯗ ꯑꯩꯈꯣꯏꯒꯤ 9ꯁꯨꯕ ꯁꯦꯗ꯭ꯌꯨꯜꯗ ꯆꯜꯂꯤꯕ ꯂꯣꯟ 12ꯒꯤ ꯇꯝꯅꯔꯤꯕ ꯀꯣꯔꯁ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯇꯝꯍꯟꯅꯕ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯗꯨꯀꯦꯁꯟꯅ ꯑꯩꯈꯣꯏ ꯈꯪꯍꯜꯂꯛꯈꯤ ꯑꯗꯨꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯗꯨꯀꯦꯁꯟꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯃꯈꯛ ꯁꯦꯝꯈꯤ ꯑꯩꯈꯣꯏ ꯚꯥꯔꯇꯤꯌꯥ ꯚꯥꯁꯥ ꯁꯃꯤꯇꯤ ꯍꯥꯏꯗꯅ ꯃꯁꯤꯒ ꯂꯣꯏꯅꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒ꯭ꯔꯥꯟꯠ ꯀꯃꯤꯁꯟꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯦꯗ꯭ꯌꯨꯜ ꯂꯣꯟꯗ ꯆꯜꯂꯤꯕ ꯂꯣꯟ ꯈꯨꯗꯤꯡꯃꯛꯀꯤ ꯁमिति ꯑꯃꯃꯝ ꯁꯦꯝꯃꯀꯥꯟꯗ ꯂꯣꯟ ꯏꯁꯥꯒꯤ ꯂꯣꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ NEP ꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ 2025ꯒꯤ ꯖꯅꯋꯥꯔꯤ 19 ꯑꯃꯗꯤ 22ꯗ ꯃꯅꯤꯄꯨꯔ ꯚꯥꯁꯥ ꯁꯕꯔꯗꯟ समितिꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠꯀꯤ ꯇꯦꯛꯁꯕꯨꯛꯁꯤꯡ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯏꯊꯣꯛꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡ ꯑꯃꯗꯤ ꯑꯣꯊꯔꯁꯤꯡꯒ ꯄꯨꯜꯂꯀꯥꯟꯗ ꯋꯥꯛꯁꯣꯞ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯣꯔꯗꯔꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯇꯥꯔꯦ ꯅꯣꯔꯗꯔꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯅ ꯈꯜꯂꯛꯈꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯤꯁꯤꯅ ꯑꯩꯈꯣꯏ ꯅꯣꯗꯜ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯔꯤ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯚꯥꯁꯥ समितिꯒꯤ सबर्डन समितिꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯔꯤꯅ ꯈꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯔꯤꯗꯨꯗꯤ ꯑꯩꯈꯣꯏ Manipur University of Culture, Manipur Technical University MTU, Dhanamantri University, YM University, amadi Central Agriculture University na koi Manipur Bharsa Subordinate Samithi ki member oina khalaga koi hana linguistic department da Thaukubiramaba Professor Imobana Northern Representative oirkanda Lemhauliba University mari gi ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯣꯀꯦꯜ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯏꯕꯒꯤ ꯊꯕꯛ ꯑꯩꯈꯣꯏ ꯄꯥꯏꯈꯠꯄꯒꯤ ꯃꯃꯤ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯦ ꯃꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯣꯔꯗꯔꯟ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯅꯣꯔꯗꯔꯟ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤ ꯊꯕꯛꯇꯤ ꯑꯩꯈꯣꯏꯅ ꯂꯣꯟ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯇꯦꯛꯁꯕꯨꯛꯁꯤꯡ ꯏꯕꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕꯒꯤ ꯊꯕꯛꯇꯤ ꯑꯩꯈꯣꯏ ꯎꯕ ꯐꯪꯗꯦ ꯑꯩꯈꯣꯏ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯁꯁꯤꯡ ꯒ꯭ꯔꯨꯞꯇ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯑꯣꯏ ꯋꯥꯑꯣꯏꯗꯕ ꯑꯣꯊꯔꯁꯤꯡꯗ ꯇꯧꯕꯒꯤ ꯃꯃꯤꯁꯨ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯚꯥꯁꯥ ꯁꯃꯤꯇꯤꯒꯤ ꯑꯩꯈꯣꯏ ꯅꯣꯗꯜ ꯑꯣꯐꯤꯁꯥꯔꯅ ꯑꯩꯈꯣꯏ ꯇꯧꯕꯤꯒꯗꯕ ꯑꯩꯈꯣꯏ ꯄꯣꯏꯟ ꯃꯔꯤ ꯑꯃꯒ ꯑꯩꯈꯣꯏ ꯍꯥꯏꯂꯥꯏꯠ ꯇꯧꯖꯒꯦ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔ ꯚꯥꯁꯥ ꯁꯃꯤꯇꯤꯒꯤ ꯑꯩꯈꯣꯏ ꯅꯣꯗꯜ ꯑꯣꯐꯤꯁꯥꯔ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯇꯩ ꯂꯩꯍꯧꯔꯤꯕ ꯃꯦꯝꯕꯔ ꯍꯥꯏꯕꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯔꯤꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯀꯧꯕꯤꯔꯀꯥꯟꯗ ꯑꯣꯊꯔꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯑꯏꯕꯁꯤꯡꯗ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯋꯥꯕꯁꯤꯡ ꯈꯪꯗꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯊꯕꯛ ꯇꯧꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯍꯥꯏꯂꯥꯏꯠ ꯇꯧꯖꯔꯤꯁꯤꯅ ꯃꯅꯤꯄꯨꯔ ꯚꯥꯁꯥ ꯑꯩꯈꯣꯏ ꯁꯕꯔꯗꯟ ꯁꯃꯤꯇꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯂꯦꯡꯒ꯭ꯋꯦꯁꯇꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯊꯋꯥꯏ ꯄꯨꯕꯤꯔꯝꯕ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯣꯕ ꯄ꯭ꯔꯣꯐꯦꯁꯔ ꯏꯃꯣꯕ ꯑꯁꯤ ꯃꯍꯥꯛ ꯔꯤꯇꯤꯌꯔ ꯑꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯇꯤꯌꯔ ꯑꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯔꯤꯒꯨꯂꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯗ ꯑꯩꯈꯣꯏ ꯅꯣꯗꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯠ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯣꯟꯒꯤ ꯇꯦꯛꯁꯕꯨꯛ ꯏꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯥꯎꯗ꯭ꯔꯤꯕ ꯁꯕꯖꯦꯛꯁꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯂꯣꯏꯅ ꯌꯥꯎꯍꯜꯂꯒ ꯑꯩꯈꯣꯏ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠꯗ ꯁꯕꯖꯦꯛ ꯈꯔꯒꯤ ꯇꯦꯛꯁꯕꯨꯛꯁꯤꯡ
नौना थोरक्तबसु यावरी थोरकदबसु यावरी अदुगा खरदि इंग्लिश दगी ट्रांसलेशन तौगदबनी मसी तोंगान तोंगानबा जाना कंगोंसिंग अथु मतमदा सेम कांदा हेना कोई Masai Samiti Asmita di project asi kena mai pak ba koi mang option na tau do ni masida asmita di project asi koi ni pan suwa schedule koi loan kuni thoi ki lai kuni thoi ku to ka do ni ado ko manipur ki koi su lai lising tara ku to ka do ni sahi manga sa koi loan ki koi manipur loan da lai lising tara ku to ka do ba ku to Kedua si utopang ng masarap ng mga daraba ay butugi ko ang sama ni nasi sukoy lady. Aduga losela pada koi Directorate of Language Planning Implementation na koi loan gi oiba tungi Manipur ama gidamakta loan gai Manipuri loan gi oiba dictionary ma atu matamda lehna ko na gadoni aduga loan hawol habadi encyclopedia so atu matamda koi yamda mahiroida kunaida pangnaba honaga dongni aduga standard subject kudi maki standard oiba koi glossary ama koi thamnaba so honaga dongni masida koi ne yengba ya se sokhat kraba laibak sing koi hangane yengba ya masa masa gi furut tam hai masing tamlaga thaleba kana ba yaw krabni aduga koi gi loni gasi namselaga dongan dongan authority sing namadi lon bu senari ba department sing na gasi di lon asin na thaiga thamlaga milon sing na sibo koi kuselaga koi lon gum na senari gasi Kuda terdepo kada koi loan na simusapan na ba atu matanda mana ga dong na simba emergency mai kai ni taro betum